maru oiba pau COVID-19 के second wave asi hojikti loisilak lei loinana leina asina mi sibage chang singthaningai oina hanthare haina loba yare haina Manipur के additional health director Sasikumar Mangang na phongdokri Manipur da haukiba pung kunmari asda mioi marfu nipan nauna COVID-19 positive oikre mioi mari leina asna maram oidina laikidre Amadi Kwanthozam A CGX MLA ke Sharatna Mahakun Nongmai Paiba Singna Hard ke Choromle Amadi Sel gi demand Choromi Haibani Jingba Wafam Kaya Media de Fongdora Kiba Asi Yumfam Yaudaba Masagi Ojaba Tina Bahona Bani Hari Miyam na government na piba COVID-19 ke SOP singing chinangak na chatuna chatokpa matamda mask upiba sanitizer sirinaba khutsa sing na toina hambiba amasung food charuki distance ngak na chatpa haiba chatna kanglon sing asitung induna COVID-19 dagi ngak thok minisi loina na chahi terani pangi mathakta laiba mioi singna COVID-19 vaccine soidina kap thok piu kurumzari PONYTV na pizaba nubidangi Manipuri pau meeting tabiriba singbu Jennifer Sarmana taram nokchari hauzik pau sandok na pizari COVID-19 pandemic ki matangda state level weekly press briefing ama ngasi Lamphel Patalaiba State Ophthalmic Cell Directorate of Health de Pangthokri Manipur ge additional health director Sasikumar Mangang na press briefing aduda hai COVID-19 ki second wave asi hojikti loisilakle loina na laina asna mi sibagi chang wanglamba adusu singthaningai oina hanchare haina loba yare COVID ki test makal ahum gi matangda su mahakna samlapna panki WHO gi matung ina mioi lak amada yankai dagina chama yankai fauba corona na nabada mi painingai oide Manipur da hojik active case asi lising ama chamri nifuni mari lairi case lak amagi manung da yankai gi makhada lairabani na mi painingai oidre haina su Sasikumar na phongdokhi universal vaccine thorakpagi matang da su palladuna mahang hai chahi ani suraba angang sing da su vaccine asi kapa yabagi ayaba pirabani na athubada state sing da angang sing vaccine kapa horagani press briefing aduda Directorate of Health Services ki officials sing COVID-19 ki team leaders sing amadi WHO amasung UNICEF ki mihut sing su saruk yaki vaccination ge team na yam phajana hona bidana koi mi lak manga ga lesing humdamari ga sanipan pulum doise nahan bau tengam re Pulapunsil laga Manipur da natural protection amasung vaccination protection da mi lak taramathui ga lesing marfu taret ka samani phuni panama leiraba mi khudimak se kap yaba of course contraindication leibudu natana haibadi sahi ani ge angang su India gi oina sahi ani su ahum su kapwa yabagi authorization du Imphal gi Chingmairong da leiba classic grand ridangasi Manipur gi Chief Minister N Birena Star Education Manipur launch tokri Thoram aduda Education Minister S Rajan Education S ki Director L Nandakumar Star Education ki co-founder amasung Reach International Academy BIA gi mihu J Kimamana Director Singh oina saruk yaki COVID-19 na piba chaiteng fana leirabasu education gi lamdadi lengak asina angamba thakta honaduna lakli haina Chief Minister na thoram aduda mahaki warol piraduna haiki mahangna haiki budget ki senfam kaya kaklaga health thadari education gi oina physical class tawba yadaba maramna online class tawri phone laibangam daba mahairoi singi lupa crore ani kaithoktuna mobile phone kaya laiduna pikre ngasigi laingak asna lakhatliba khongthang singthabagi loibe nairoi UPSC exam thana bagi damak state asida handakta su coaching class hangdokhiba lairi Tielaba matam asagi manungda BJP na luchingba lengak asna education sector da ngasidi aduki matik ahong balakhan bangamlei Niti Aayog ki report matung ina India gi apikpa state sing asida Manipur na education gi lamda khwaidigi makokta laire haina handakta lakthokpa su laikre ngasi aikoina lairik tamlibasi government job khakta fangna banate miyam da thabak piba ngamna ba mahai tamgadabani haina chief minister makata na phongdokhi the Manipur state
who are not having any income, any revenue, any resource. But even though we are receiving it, because we do differently, I repeat again. Same budgetary provision was there, same setup was there, Chief Secretary was there, CM was there, Minister was there, everyone was there. But nobody was getting the free treatment card of ₹2 lakh. Nobody was getting. But now, after coming our government, we are providing 2 lakhs each to the needy people to get their treatment freely in the hospitals. Manipur da haukiba pung kunmari asida mioi fun pan nauna COVID-19 positive oikre mioi mari leina asna maram oituna laikitri. Hairiba asi puna sample lishing ani shukna tara test tawbada confirm tawkibani. Manipur government ki COVID-19 command control room na hari positivity rate asi chada mari dasmik mari oiki. Hairiba pungfam asda mioi kun COVID tagi fagalaktuna discharge tawkre. Hauzik state asigi COVID-19 case masing asi lak ama lishing kunithoi chamri kunthranithoi yaure loinena sikiba migi masing na lishing ama chanipan marphutara manga sure haina COVID-19 command control room dagi thadorokpa cherol amana phongdokli. Haukiba pung kunmari asida India gi oina mioi lishing tara manga chamapan marfu mathoi nongna novel coronavirus positive oikre mioi chama humputaru na laina asna maram oituna laikitri. Ngasi Union Health Ministry na thadorokpa data gi matung ina laibak asida haukiba pung kunmari asida mioi lishing tara tare chanipan humpumathoi discharge tawki. Recovery ki chang chada marphutara nipan dasmik shino taret yauki baga loinana fagalakpa migi masing crore ahum lak kuntra humdoi lishing marphutara mapanga chamapan humpumatoi shukre. India ki oina hauzik active case lak ni lairi loinena hauzik fawada COVID vaccine ki dose crore marphutara taret lak kun humdoi lishing humputara taret ka nifu manga kapchokre. Haukiba October tara marigi numidangi TV channel amagi pauda konthosam ACG ex MLA ke saratna mahakpu nongmai paibasing na hat ke tawramle amadi sel gi demand tawrami haibana jingba wafam kaya phongdorakiba asi yumpham yaudaba masagi oijaba thina ba hotnabani hari ke saratna maral siriba mioi sing amadi mama mapa sing na hari thokdok asigi matangda kadai fawa chumi natraga lali khangdringaida jamna laizaba inkhalakliba border fawa chanjariba angang singda pradhan amadi ke sarat ki mioi singna mingchathina ba laibak miyam da aran ba paw sandokpa haibasi chawna singnabani thokdok asigi matangda ex MLA ke sarat amadi pradhan el kainaton debina media gi thongda sengdokpirakadabani karigumba sengdoraktaba thoklabadi angang singda thoklakpa afafata punamaki daita mioi ani asna pugadabani haina angang sing adugi mama mapa singna phongdoraki. Ex MLA ke sarat ko hat ke hana torom hat ke hana live attempt tawge hana la ambadugi matangda sengtokchaba sidi haibadi akoina chumna mioi hum adu cha sida phamiba koi hum sini ada akoi hum ne haibadi media da akoi ne haibadi point out toroga hairakide maramdi mon FIR chal haiba mikupta akoi gi mingarokide adu oraga su marak sida akoi gi khunsi gi haitare akoi moidam pu haiba lam asigi panchayat ko ba akoi leaders haiba tare akoi lam sigi pradhan gi mayum da chacharui chumna sumaina tang 13 gi numidang waram da sumaina thengnai pauje sumaina pulsar thawai gari sumaina thawre haiba mikup sida thenam da kamai tawno khodi bek ke sumaina chamchamna khulle haiba gi waje sengtok khana mayum da chalu ba mikup da git lawna namjan biba haitare ne chen ba yaroi noi chamchamna tu pa yaroi haiba wahai ama haibire moina koida wahang pahang kya ama tawki aduga isa akoi makta da nangni la ami do haiba point out tawki ado haiba pot asi seng seng akoi isa bokta botar chandiba angang na haktani na hangaktani sida akoi da moina hainingi ba potsi kaino kari hainingi no seng sengtokpi ba supame Azadi ka Amrita Mahotsav ka mari lainana Assam Rifles na sinduna Freedom Cycle Rally ama September mangada Silong dagi lamthaduna October anida Delhi gi Rasgata thungkiba cyclist singbu IZAR Sauki Major General Alok Naresh na ngasi charam na okre Imphal gi Mantri Pukrida laiba IZAR Sauki Complex da officer ahum amadi cyclist kuntra bu okpagi thorum aduda Major General Alok Naresh na hai Bharat basi singna ngasi ningtam na hingba ngamlibasi ningtam lanmi singna laibak asi ningtam nabagi damak hotnaramba thodang sing amadi makhoi na kathok lamba sing adunani
Bharat ningtambagi chahi humputara manga shurakpasida ningtam lanmi singna mamal naidraba ningkha tamba Bharat ama aikhoida pibirambani haibasi kaukthokloidabani amadi makhoibu matam chuppada ningsingsi haiba pauzel puba cycle rally ni haiki mahakna hai cyclist sing asina Bharat na ningtam lan shokna khiba mafam kaya faurba matung Delhi gi Rasgata thungduna Lal Kila da Raija gi thakta pangthokpa thorom amada saruk yaki Makoina ningtam pauzel puduna kilometer lising ahom gi mathakta cycle thoki. On the Azadi Ka Amrit Mahotsav, the Assam Rifle had organized a cycle rally, and in that our participants, the Assam Rifle personals, they had gone from here all the way up to Delhi, and it got culminated on 2nd of October, which was an event which was organized at the Red Fort after the visit at Rajghat. So today we have got together over here just to in a way to appreciate the efforts of the cyclists, because it was the longest cycle rally which was carried out by any organization during this event. It was more than 3,000 kilometers. Ngasi Imphal gi Nijai pa chuthekta leiba BJP Manipur Pradesh ki head office ta Naga People's Front NPF ki active worker tara humdoi BJP de yaurakpaga mari leinana taram no opagi thoram ama pangthokre Hoping Sun A Simre na luchingba Fungyar AC dagi NPF ki worker sing aduna BJP de yaurakpaga mari leinana pangthokpa thoram aduda Assam ki cabinet minister Ashok Singhal BJP Manipur Pradesh ki president A Sarda Chief Minister N. Biren Singh, Education Minister S. Rajan Singh, amasung BJP ki maru oiba thomi kaya su saruk yaki. Thorom aduda Chief Minister N. Biren nahai, ngasigi thorom asina BJP da miyam na thazaba hengalakpagi yam na mayek laraba khudam amani. BJP bu miyam na nongmagi sogalakpagi chang wangkhalakli. Lakadoriba State Assembly election asidadi BJP na chang na mai paktuna sarkar semlagani haina Chief Minister na makata na fongdoki. Khungyar Kamjong district se Manipur ki manuda ihan hanba toti ising roinat thaba district ama oiris me level padiko sumiko ngasi Kamjong Europe ki lambi difference from difference part of the state connecting directly with the capital city of Imphal. Matamamata Layamdama Mayam, Shabana Mandra, medical facilities, police facilities, banking facilities, connectivity, seeking life of Mayam in the last 4.5 years. Pogi merak thatna attend break amatang lominasi. Admissions open for pre-primary teachers training courses. 10 seats per batch for 6 months. 90% job facilities, also available online classes. For more details, please contact Nawa Singdamsang office, Changangai, Makhalekai. Contact number 8837483810. Break imatung taram nokjari makhataba pawda All Manipur Entrepreneurs Association Manipur Chamber of Commerce and Industry and Business Excellence Group ki third meet the minister Hainaming Chonba Thorom Amangasi Chungmairong da Laiba Hotel Classic Grande gi Imperial Banquet Hall de Pangchokri Thorom asi AMEA MCCI BEG M Health Club amadi mipexproperties.com na sinduna pangchokibani Thorom aduda AMEA President S. Risikumar Singh na welcome address piraduna haudokiba Thorom aduda Textile Commerce and Industry Minister T.S. Biswajit na haki pandemic na maram oiduna karimata tawdana lairamba industry mayam asi entrepreneur kaya thoklaktuna hauziti yamna chawkhatna ba honari amasung Mamangi meeting da pikiba thazaba sing adu thabakta onthokpa ngamnaba honari restriction kan okidi leni aduna apedi jathak bo program ni khokre
स्टेट अप मशीन पुल का सरकार करी करी इमीजिएटली करी तब यागे हाइवे फोटो आई रेस्पॉन्सिबिलिटी से पीरक तो यार इंडस्ट्री की पीरक तब यार मतंगी आप पोते सरकार बदी यार जाऊँ ना है जब इन्हें तय कोई तो प्रधान पीरक करने आप भी अच्छा तो मैं खुद चाहूँ ले जब इन्हें things. So I would like to fulfill all kind of the things there. The commitment assurance speak at least Directorate of Education as Government of Manipur na Hindi primary teacher ki anauba post masing chama nifu nipan hegat handuna punna chamri nifu mapan long na ba order thok pagaloy na eligibility criteria hongdoktuna that one time relaxation torpa asi eligibility suraba Association of Eligible Candidates for Hindi Primary Teachers on Contract Basis 2021 gi maikai dagi yaning daba phongdorakli Chatliba chahi asigi February 13 Directorate of Education as Government of Manipur na Hindi Primary Teachers chahum sumna ama launa bagi notice thokiba adugi matung inna form thazinaraba matungda director gi maikai dagi eligibility candidates sing haibadi RR complete oire haduna candidate humputaragi admit card issue tauki masigi matung tarakpada tha amaga makhai tumina laisinkiba matungda lengak na nauna notice ama October gi 15 da thokibasi yaningde association asna hai haukiba Englishing ani tarani thoidagi ngasi fauba primary teacher recruit torakpada TET asi compulsory oihanduna lakpani adubu hariba TET asibu relaxation taubirakpasi association gi maikai digi yajaningde TET relaxation torakpa asi matam kayagi mamangdagi ozagi sinfam asida thabak ngaiduna lakjaba RR complete oiraba candidate singi privilege manghanbagi thokshil amani haiki maram asna lenga ki maikai dagi February 13 ki notice da base tobiraga henamatik chaba candidate singbu recruitment asida priority PB baga loinena special reservation thambiu haiba wafam thamlaki Manipur bu malemda khwaidagi afaba digital state ama ohenabagi pandamda Manipur gi institute khudingmakta digital media sizinabagi wakhalonda ngasi seminar ama pangchokre Imphal gi chingmairong da leiba classic grande da at need launch tawbaga loinena highlighting the importance of technology in the field of education and building a knowledge sharing community haiba hiram da hairiba seminar adu pangchokhi Dr. Vavesor Tongbram, Deputy Director, Technical Education, Su Thoram Aduda Saruk Yaki. CBSE Affiliated School Association Gi S. Premavati Amasung, United Association of Recognized School of Manipur Gi President, Laistram Joishu Seminar Aduda Saruk Yaki. Tongan ba government Amasung private school Gi Ozakaya Su Saruk Yaki. S. Premavati Devina Haiki. Digital media na education platform da kana ba piduna ngasi COVID-19 gi matam asida pakshana online da mahitamba fanghanduna physical education tawbangam draba matam da piri bakana basing asi aikoina punna khangmina ba mathau tai chokhalapagi matung ina mipum khudimak digital media sizina bagi kana ba asi khangba darkar oirakli haina makhata na phongdoki Nowadays a child is to be provided a smartphone. Forget about the cell phone. It needs a smartphone because to have the online class. So this is due to COVID-19. So this is an unavoidable case. Just see the changes from not allowing to use a mobile phone now to use a smartphone by all the students right from nursery to class up to any level. And Biren gi migyang makhada ngasi Imphal East ki hangang kendra gi manung chanba Luang Sangbam Gram Panchayat ki Luang Sangbam Makhalekai Community Hall da Luang Sangbam Gram Panchayat ki Wood Level Committee amadi hangang BJP mandal na sinduna nongmagi oiba health card PMJAY lever card Aadhaar card correction bank account hangdok pana chingba thoram ama pangchokre thoram aduga mari leinena Luang Sangbam Gram Panchayat ki pradhan S angauna hai COVID-19 na maram oiduna health card sabagi khudong chadaba sing adu khara makhaidi ko pangamlagani amadi CM gi ana layangi tengbang asi miyam na lobiyu health card saba lakwa nupi amana CMN Biren amadi pradhan bu thagat ba phungdoraki Luangzam GP gi manung dalaiba polling akhoi 2/12 2/13 2/14 2/15 2/16 amadi lamongai area gi 2/44 2/45 hariba
वार्ड मयाम सिगी पोलिंग मयाम सिगी ngakoi haksengi ka saba simi sagi haksengi temangi ka saba amadi आधार कार्ड semba bank account hangba adegi akoi labor card saba harba program asi akoi mafam pisa salaga ngamdaba do akoi ngasi lekai sida lakpidana sugumba onebon semna sembidana akoi gi hariba boot committee amadi akoi mafam asigi nisui kalokki sinausing yauna akoi pradhan member sing yauna mafam sida sinjaraga sugumba program se onebon sem makha sinjabani hariba program ji sinbai damakta akoina onebon sem amadi akoi lekai gi seliba akoi gi naron club singbu akoi yamna thagasab phongdok Lup tara humduya semba United Front Manipur UFM na lumsang ACda lakadoriba Manipur Assembly election da miriap oigadoriba wangkhai mayum sumatibu sawgatle haina lauthokri ngasi major kulda leiba press club ta pangthokpa pawgi mifam amada warep asi lauthokladuna UFM gi president sapam samungong na haiki chahi humputara manga shuraba rajniti gi puwari da lamsang ACda ahungba amasung awonba amata purakpa ngamdana leiriba fibam asi yengduna Sumatibu election asida mai pakanduna afaba luchingbi ama ohenaba warep asi laubani. United Front Manipur na lamsang AC da bolepi gadoriba wangkai mayum sumati da sogatsari haidana United Front Manipur na lauthokchari sahi hundrama da Manipur na siwawda ahong mata porpa leitri lambi mai thongsin aside ordingly porpa poni adun maruoiba basic adudi koi Manipur yauti adana social activities oina hawlakiba wangkhai mayum nedam sumati se sina karigumba MLA oina kara lamsang kendagi voter prajasing sina MLA oina thagat piraba adu itari United Front Manipur good governance anu leina ba hoknamada good MLA oigani haibigi pandamda koi nedam sumati da United Front sagatpani Paugi benak thana attend break amamuk lominasi. Occasion singidamakta makhal kiyagi cake haibadi photo cake, layer cake, brunch cake, barbie cake, fruit topping cake, cupcakes ina chingba fangbigani amadi adomgi apamba mawongda cake customize tawbagi khudong chabasu pisari. Singa silawi na bagi damakta lensing biro aikoi address NG College Road near Nauramtong. Phone number 9864112972. Aikoi online partner food wifi amasung food web tagisu order tawiba yagan. Break matung taram nokchari makhataba pauda awon ba lamlai gi damak kathoklaba I haina mingthonba lamlai mapari thogalupna sinduna lakpa I katpagi thormgi anirak shuba oina ngasi James ki blood bank ta thomi kayana I katkri. Political activist Sapam Kanglaipan Maitegi Lamzing Makada Lamlai Assembly Constituency Miyamna Ana Ayek Yaurakpada I Fangdabagi Awaba Lehentanaba Ahanba Oina Jahi Asigi September da I Katpagi Torm Asi Hogdokibani. Later Lairaba Ana Ayek Yauba Imung Kayana Kongtang Asigi Makada Teleba Matamgi Manungda Karnaba Fangan Krabagi Matungda Ngasigi Asina Anirak Shubo Oina Pangtokibani. Kumsi Jahi Asida Lamlai Maikagi Naha Jahom Henbana I Katnamba Pandam Tamli. Anirak shuba oina mai pakna I kat krabagi matungda lamlai miyamgi pukning wakhalda yaifaba tunglam chat amagi thazaba thamba hengalakli haina lamlai mapari na phongdokli asiguma miyamgi yaifaba thorang thoshil kaya asi mamang thakta amata fawba sinbiramba laitri thongna faba amadi wakhal loksing chawba political activist Sapam Kanglaipan Maitegi mityang makhada lamlai assembly constituency da awon ba purakpa ngamgani haibasi miyamgi achet pa thazaba oirakle hairi Numit humni thangna na India da petrol amadi diesel gi mamal wangkhatlakli. Petrol gi mamal na paisa kontra manga hengetuna Delhi da petrol gi mamal liter amada lupa chama supna manga dasmi nimari mapan yokre amasung diesel gi mamal na liter da lupa marputara mari dasmi ani yokre. Mumbai da petrol gi mamal paisa kontra mari hengetuna liter da lupa Chama tarama thoi dasmi mari ahum pire amasung diesel na paisa kontra taret hengatuna liter da chama subna ani dasmi ama manga pire. Kolkata da petrol liter da lupa chama subna taruk dasmi ama shino yaure amasung diesel na lupa marfu tara taret dasmi ahum yaukre. Chayol amagi mamang dagi
Thaugi company singna diesel amadi petrol gi mamal asi leptana hengat halakbani. October gi tara nithoi amadi tara humduida thaugi mamal hengat han khidrabasu October tara mari dagi nakshi fauba petrol amadi diesel gi mamal asi wangkhalakli. Hauzik aroi beda maru iba pau amuk hana. COVID-19 की second wave asi hauzik ti loshilak lei loinana leina asna mi sibagi chang singthan ngai oina hanchare haina lowa yare haina Manipur ge additional health director Sasikumar Mangang na phongdokre. Manipur da haukiba pung kunmari asna mioi Marfunipan nauna COVID-19 positive oikre mioi mari leina asna maram oiduna laikhitre. Amadi Kontozam ACG ex MLA ke Sharatna Mahaku Nomai Pivasina Hat ke Toramle Amadi Selgi demand Torami Habane Chimba Wafum Kaya Media Fondura Kiba Asi Yumfum Yaudaba Masagi Ojaba Tina Bahotna Bani Hairi. Ngasigi Onyadi PONYTV na Pizaba Numidangi Manipuri Pau Miging Tabidi Basingbu Amukahana Kurumzari.